2000 सरना थम्बीगरे को 2015 दगी अखोइना नेशनल डिवॉर्मिंग डे से पांगथोगा लाक्चबनेबा अदुना ngसाइगी हाइरिबा 2000 कइनोसिदा अंगांग से सिंगल डे दा अंगांग मयाम अमा कवर तौबा ngamgiba hai tare ko aduna worm infestation na thohanba amangba mayam sidagi akoina haidi phanba ngamgiba oigibanina 2015 sidadi zahi mad amtang pangthokre ko aduga 2016 dagi di akoina zahi amada anira pangthokpase haukhre ba ko haibedi ngasai national deworming day sigi kanaba se khangapdagi aduna hajik se akoina world health organization gi matung ina akoigi angang chahi amadagi na 13 phawada leiba ko india da moise 220 million angang sing se akoigi intestinal worm infection sigi risk da leiba ko adigi di akoina ngasai worm infection si tawtaragadi angang dugi akoigi health da nutrition da loinbak sothara ko mayam se adigi sarna sai pan bigi badumaina koi laire lai su tamba da su sothara ko haitare ko masado akoigi mana chari ba chinjak afaba sing se worm sing sina chathok bi gre ko adigi I su chupe aduna anemia na re adigi di amu nutrition wala e si mayam se tawrakanda angang se akoigi chawjan thi ba haitare ko masa soktha adigi di yamna ngasai gi sarna takpi badumaina petik oiraga school ba wama mai da di ka ba ngamaktaba ko aduduna smain tawbadagi ngasai gi magi lifelong kainosi so mo handara ka doine ba natra aduna ngasai gi akoigi kainosi deworming se tawthopiraga di ma ngasai gi school gi absenteeism sidagi so 25% handa le hai ko adi ko study gi matung ina adigi di koi ngasai gi worm haraga koigi soil transmitted helminths haina one makhal ama lai ko sigi singsida koi yauri se round worm whipworm amadi hookworm si oidoine ba sigi sina koigi angang singsida yam toina infection thohanba worm makhal sing haitare ko aduna moi se koigi orophycal root aina adigi di lebak ta su leiba aduduna maram oira koina soil transmitted helminths haina kaujai ko adigi akoigi kaino khara habit khara haitare ko behavior khara panjarabada akoina open defecation kana tawba ko adigi di angang singsina charamdai thamdai da adigi field du sanaru doini moi se ko sanara kanda ngasai infected oiba angang amana mai ngasai makhong hamba matamda marum ji yaw gi doine ba ko marum ji yaw kanda ngasai angang singsina sanaru ga lampak tu da dum le hora doini ko marum se aduduna adugi marum se angang singsina sanaraga makhut masada ya horaga makhut sengna hamdana chasan thaksan ba tawba da marum se mai intestine changharni dana ko aduna intestine na adult larva ol haidi adult worm ola kanda worm singsina amuk nong da marum lising ko kanda mana mu ngasai cycle se dum chatha doine ba ko adigi di mu angang singse khonguk tong dana sanaba adoega di ngasai gi soil du da leiba egg sina mu larva ole ba ko ola kan se larva sina so mu skin gi thu da mu changa kan infection thon ba su yae ba adu du na ni hairi ba habit sing se khoina ngak tho ga di adigi mana ma sing khang de uhai wai khang de khoina phajana ising aseng bana cham dana chasan tar ga di adu da su mu marum du yoram ba gi chance lei bani na sigi infection se cycle se dum lei doi ne ba adu du na khoina ngasai gi worm infection si da gi khoina kamaina ngak thok sigi na hai tar ga di ngasai gi khujin khuya tiena ka aga thambiba luna nana ko surrounding luna nana thambiba adigi khonguk tongbiba adigi haira khangde vegetable khangde chaba matamda akoigi phajana sengna ising arubana chamthoga pijabiba chabiba adigi demo singse makhum khumaga phajana thambiba adigi sanitary latrine sizinnabiba open defecation tawbidaba sugumba singsi tawraga di akoi worm infection sidagi ngakthokpa ngamgani aina thamjage ba adigi di amuk akoigi ngasai su panjagre akoi target ke ke haijagre ko aduga चाबगी मतंग सु सरना पंबी खमनिना आइसे अतै दि करी खनिङाइ से सुलै जमाले को अदुगा अखोइगी एइ अमतंग पंजा होगे अखोइ ngसाइगी अंगांग सिदा अखोइना डिवर्मिंग से तौरगदी वर्म से लेट्रे को लेता तारगदी माइ ngसाइगी कम्युनिटी दुदा सु माना खोंग हामबा खोटपा देगी खुचा फजना हामदबा खो तौरगा सु कम्युनिटी दुदा सु वर्म लेबगी चांग से हंदा हंदोइने बा अंगांग सिन लोइना डिवर्म तौरगदी अदुना अखोइगी मीडिया गी थोंगदगी को अखोइगी हजिकी 13 मार्च सिदा अखोइ नेशनल डिवर्मिंग डे हयेंग मक्से को अखोइना अखोइगी कनोना सर कमिश्नर ना लॉन्च तौबिरगा अखोइगी डिवर्मिंग डे से ओइदोइने बा हयेंग से को 13 मार्च ना अदैदा अखोइगी अंगांग अनाबा को नारबा नत्रगा अखोइगी स्कूल का हौदबा अंगांग सिंग से लेरगा दी चिता होरगा दी अखोइना मोपक डे हैना 20 मार्च से दा थमजरी को सिगी नुमि सिदा मो पिजाबिबा अंगांग सिंग से
adigi akoina target tawjariba 1 to 19 years se akoigi school chatpa angangsing adigi di anganwadi da chatpa angangsing school chataba angangsing oirgasu si mayam se loina ba akoi deworm tawbagi target oijabane ba aduna ngasai platform sina akoina lawjadoi se school ga anganwadi center ga ani sigi platform sida angangsing se ayamba leibanina single day approach tawraga si numit sida haidi maximum angangsing se loina ba deworm tawnabagi pandamda tawjaba program